न्यूज़ येंबिरिबा पुम्नमक्पु मेरिना ओइना नतराम नोकचरी अहानबदा मरुओइबा पाउ पिजरी। चुराचांदपुर की मोंगजांग खुंदा UKNA की एम्बुस्टा KNA की डेप्यूटी कमांडर इन चीफ याउना मियोय अहुम सिरे हाइदोरक्प मरुना पानबदगी नुपी अमसु लैखिद्रे। मणिपुर की इरांग लोइसिनब पांदमदा कोकोमी अमुको अमदी फॉक्स की अपुनब मिहुत कांगुगा होम मिनिस्ट्री की ऑफिसर सिंगा तांकक अनिरक थोकतुंग असि न्यू दिल्ली दा वारी सानख्रे। कक्चिंग डिस्ट्रिक्ट की पलेल लौरेंदा लौनी सिंह लौरांग सुरिंगैदा चिंगलोमदगी नोंमै कापथोरख्रे लौनी सिंह मिपाई नरुरे हाइरे। मणिपुर की इरांग असिगी वारोइसिन अमा पुरक्नब होनबगी महुत्ता अमगा खुनदुना लेरगा इरांग असि लोइसिनब ngamlagdra हाइना महेश्वर थंगाउजमना हाइरक्ले। हौजिक पाउ संदोकना पिजरी। चुराचांदपुर डिस्ट्रिक्ट यूनाइटेड कुकी नेशनल आर्मी UKNA की एम्बुस्टा KNA की डेप्यूटी कमांडर इन चीफ याउना मियोय अहुम सिरे हाइदोरक्प मरुना पानबदगी मिचम नुपी अमसु लैखिद्रे हाइरे। KNA की कमांडिंग इन चीफ थापी अमदी महाक लोइनना मियोय अनि पुन्ना मखोय अहुम गाड़ी अमदा चटलिंगैदा हानदगी लुमदुना लेरंबा मसक खंगदबा कुकी खुलाई पाइबा सिंगना खुदकता नोंमै कापसिनदुना एम्बुश तौरमखिबनी हाइरी। थौदोक थोकफम अदुमक्तदा मखोय अहुमक सिखिबगा लोइनना हाइदोरक्प मरुना पानबा ओइगनी हाइबा चही यामलबा नुपी अमसु सोखि हाइरे। थाजबा याबा पाव अमगी मतुंगिना ngasiगी खुथोकनबा दुदा लैखिद्रबा मियोय सिंग अदु थेनखोथांग हाउकिब अलाइस थापी चही 94 सैखोगिन चही 53 लेंगौ हाउ चही 35 लैखिद्रबा थापी अलाइस थांगबोय हाइना खंगनबा हौजिंगना सेंट्रल लेंगा का सस्पेंशन ऑफ ऑपरेशन की खुदेक पिना दुना लेबा कुकी नेशनल ऑर्गेनाइजेशन कुकी नेशनल आर्मी KNA की डेप्यूटी कमांडर इन चीफ याउरे। ngasi खुथोंगना बदुदा लैखिद्रबा थापी असि KNO की प्रेसिडेंट PS हाउकिब की मयानुपानी हाइरी। पाउगी लिखु नमनदी थापी हाइरिबा नुपा असि मणिपुर द थोकलिबा चहियानी हेलक्लबा इरांग असिगी लिसिंग अनि कुनहुमदोई की अक्टोबर 19 दा मोरेदा सब डिवीजन पुलिस ऑफिसर ओइना थबक तौरंबा चोंगथाम आनंदबु नोंमैना कापतुना हाटपदा चेनबनी सुहाइरे। लोइनना महाक कुमजा लिसिंग अनि कुलहुमदोई की जुन थादा तेंगनौपाल पुलिस स्टेशन दगी खुचु खुलाई अमदी नोंमै मरु कया लुट तौखिबगी थौदोकता हकथेंगनना चेनबनी हाइरी। अमरोमदा ngasiगी UKNA की NA na taukiba ambush aduda haidorakpa maruna panbani haiba nupi adu Churachandpur District Hospital da laying naba pukhatki adubu hospital da matam khara laikat naramlaba matung mahaki asokpana maram oiraga laikat naba ngamdana lekhidre hairi lekhidrabi nupi adu Churachandpur gi कोइते दगी फालहिंग चही हुफुतरानी थोई कौवी हाइरी। थौदोक अदुगी मखा चथरकपो ओइना खुथोकना फमदुदा सेक्यूरिटी फोर्स के हेनब फोर्सिंग थोमजिनदुना थीबा हुंबगी थबक चथक्रे हाइरी। सेक्यूरिटी फोर्सिंग न मफमदुदगी कापथोखरबा अहांगबो नोंमै मरुगी टोकनिंग सिंग फंकी थाजबा याबा पाव अमनंग ngasi gi ambush adu United Kuki National Army UKNA na चथबनी हाइना खंगहलक्रे। चही अनि हेलब इरांग असि लोइसिनबगी पांदमदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको अमसुंग फेडरेशन ऑफ सिविल सोसाइटी ऑर्गेनाइजेशंस फॉक्स मणिपुर गी अपुन मिहुत कांगबुगा मिनिस्ट्री ऑफ होम अफेयर्स की मकोक थोंगबो ऑफिशियल सिंगा ngasi न्यू दिल्ली दा अनिरक मिफम पांगथोक्तुना वारी सानख्रे। न्यू दिल्ली की सुब्रमण्यम भारती मार्ग तेलेबा मिनिस्ट्री ऑफ होम अफेयर्स के ऑफिस ता तांकक अनिरक थोकना वारी सानखिबा दुदा अहान बतांकक ता युक पुंग 13 मखाई तारकपदगी हौरगा नुंथिल पुंग अनि फावबो वारी सानखि नुंथिल पुंग अहुम तारकपदगी हौरगा अहुम मखाई फावबदना अनिरक सुब तांकक की वारी सानखि। CSO सिंगी मियोय 13 न साबा मिहुत कांगबो दुदा कोकोमी गी माइकैदगी लुपसी कॉन्वेनर खुराइजम अथौबा याउना मियोय 3 अमुकोगी ओइना लुप असिगे एडवाइजर I2 टोंगब्रम याउना मियोय 3 अमसुंग फॉक्स के ओइना प्रेसिडेंट BM याइमसा याउना मियोय 5 ना सरुक याखि हाइरी। अमरोमदा मिनिस्ट्री के माइकैदगिना MHA गी नॉर्थ ईस्ट एडवाइजर AK मिश्रा इंटेलिजेंस ब्यूरो की जॉइंट डायरेक्टर राजेश कामले इंटेलिजेंस ब्यूरो के SP सुनील कुमार अमसुंग जॉइंट डेप्यूटी डायरेक्टर राहुल PR ना सरुक याखि।
SKTV na fangba paugi matungina CSO gi apunba team gi maikai state asige territorial integrity ngaktuna thamba national highway sing mapung fana hangdoktuna chathok chasin yahanba lanjenari basing khundalai tahanba suspension of operation agreement handokpa gwal tabi thodok ya chumba wayal fanghanba amasung lomi singbu ningthina ngakpi senbi ba hairi bahiram sing asi pukhatuna mifamaduda khanaramgani haina panari Irang asiga mari lenana chahi asige April mangada maitai amasung kuki gi CSO singi marakta Ministry of Home Affairs ta senduna New Delhi da wari sanaki chahi asigi May 13 kokomi amasung Fox ki mihut singna Ministry of Official singa wari sanaki ngasigi asina CSO ahumgi apunba mihut kangbuna ahan boy na Ministry of Official singa punna unaduna wari sanabu oiri Kakching district ke Palel Lauren haina khangnaba mafam asida low suringaida kukina khundariba H wajang lomdagi nongmai round ama kapthorakpadagi Palel gi miyam mi painakre thodogasi gi matangda mafam adudagi fangba pauna hai ngasi ayuk pung 13 makhairom tarakpada Palel Lauren hairiba lawfam asida lomi singna tractor season aduna low khoiba amadi lawrang suduna leikibani tanja aduda lawfam aduga hek thangnana leiriba H wajang haina khangnariba kuki gi anoba khul lomdagi nongmai kapthorakibani hairi Nongwai makol hek tabaga mafam aduda thabak suramba lomi sing lawfamdagi chenthoknaraki nongwai makol adu tabada palelgi miyam sumi painaki nongwai kapagi pau hek tabaga Kakching district police amadi kunmathoi suba Assam rifles ki team sing mafam aduda laktuna yingsinki ngasigi nongwai adu kanana kapano haiba adu haujuk fawbagi oina chapchana khangdrabasu H wajang khungi area da nongna deploy tawba Sikh regiment ki personnel amana nongmai sengbada soibadagi kapthokhiba oiramba yai haina panari amarom danga sigi thodogadu thokraba tungda Palel area da ahenba security personnel kaya makha deploy tawraba matungda lomi sing makha tana thabak sunaki Manipur gi thokli irang asigi waroshin ama purakna bo khona bagi mahutta amaga hunaduna leiraga irang asi loishin mangam lagadra haina RPI athawa legi state committee ge president Maheshwar Thaunawjam na hanglakli just mateng private Limited na sinduna MU gi Art Science Hall da pangthokiba ahanba state level math competition gi prize enthopagi thoramda Maheshwar Thaunawjam na makha taraduna Manipur da chahi ani hejilaklaba irang asina mipum khuding bakta awaba piribani asigumba awaba sing kokhanna ba khona bagi mahutta leiriba politicians singna makhoi masel gi marakta hunaraga irang asigi waroshin purakpa ngamgadawribra makhoi gi wakhal tadaba manba thawong ubasi leibak miyam gi laibak thibani miyam na motli hairiba politics tagi thodok khuding mak thoklak aduga waroi sinsu politics na purakadabani mamangda soikiba kaya na ngasigi miyam na wariba sigi yenglaga haurakliba mirol na politics ta yawshinduna soiramliba pumba semdok na bokhona minasi waroi shin purakna bokhona banatana irangi pau tamlure nganglamle hairamle hairaga halakpaga miyam da utchaibagi thabak lepiyu haina mahakna makhata ke akoi imaleba kansi thaboi boksi thaboi result thamnaga boksi राजनीति की गुंडरीबा कौलरीबा ये नबीता गुंडा बीना केतो गुंडा उसे काफी नवाजा लोग कंसिडर करना बता रहे हैं मैं आपसे राजनीति योंगी हरे वाली को पॉलिटिकली सोरे इनाकल सिस्टम से अदुना अपने पॉलिटिकल सिस्टम से स्टैंड ऑफ मुझे के दौरे अमल अमल गुंडरगा अपने टीवी का है लाइफ पे मान आपको गुंडरे है नाम रहे सिद्धू में कोई तार कांदा अदुना ने को खड़ा ले अपने पार्टी के रिजल्ट तो नहीं State asida ngasi miyoi 12 nona COVID-19 positive oire 12 na nona discharge tawkiduna active case 43 leiri IDSP dagi fangba report ki matungina ngasi state asida sample nifu humdoi test tawki madugi manungda sample 12 nona positive oiba thengnaki positive oiba singi manungda Imphal East dagi 13 Imphal West dagi kunhumdoi Bishnupur amasung Thawal dagi ani Kakching amasung Kangpokpi dagi amamamni hauzik fawbada state asigi oina chahi asida COVID-19 positive oikiba apunba masing chani yankai manga sukre discharge tawkiba masing na hauzik fawbada chama yankai nipan sure Chawkhalakpagi matungina ana layengi thabak singdasu robot ki technology sizinaba haurakli All India Institute of Medical Sciences AIMS Mangal Girida robot sizinaduna knee replacement surgery mai pakna tawri haina Institute asig executive director Dr. Ahanthem Santana thamlakli
Asigumba anauba technology sizinaduna ana layingbagi khudongchaba asi Manipurdasu fanghanningbagi apamba Dr. Ahanthim Santana phongdorakte. Regional Institute of Medical Sciences RIMS Imphal gi director gi Puramba Housingna All India Institute of Medical Sciences AIMS Mangalgiri gi executive director gi Pubutanatana AIMS Hyderabad ki director in charge oidiba Dr. Ahanthim Santaga SKTV News ka akhanana unabagi paudamama. Robotic surgery to we can have a single manunda, yamna accurate over, yamna tuna post operative recovery to Wamadi, Matam Sangmagi Chang, Hantan Mana Chungmani Haina, Dr. Ahanthim Santana Fongdorake. Advanced services, orthopedics the high direct, orthopedics the knee replacement of the robot na I am precisely Han marking going to pre-operative robot aduna operation the CT scan on seasonary the robot no operation on accurate and the post-operative recovery fast way sima mayam palm ada positive robot jam kanari abdominal operation urology system kani the pagi imanaba heart to jam jao Manipur the jam lay ni robotic surgery lay the kanan aduga go menu putu already pesa su jam sang go patient suppose rim surgery jam charge to ke adu nine to no all India institute su jam charge to na ke sigumba advance jam lay Kaluraga budi itu yum ni tin jang apa ni Manipur ke loin pa ni ke thank you uru Manipur ke ta sikhe do Manipur la yaru di Amaromda RIMS Imphal the Lariba, Nephrology, Cardiology, Amadi, Cancer Chumbatongan ba Department Singda, Ahen Machine from Tarabutangai for the lady Hanashu, RIMS ki Director Su Laba, Dr. Santana Fongdoraki. Mahanga Director Oye Matamda, RIMS Imphal da Awan Makia Puruknaba, Kan Honoramki, Hojiksu Institute Asigi, Tau Puri Vasingna, Kan Honoram Mani Haibagi, Tazabale Haiki. Government of India, the under the healthcare investment particularly all India Institute is arm of the Delhi Damakatun the second phase the Taruk Hengale. They slowly Mangangiri, Bibinagar, Yoksala, 21 Suri. And India Punam of the government of India healthcare sector investment on the Although Manipur Rimsusu, government of India, Yam Pasana Toro, Yam Pasana Chocolate. Amkasu and Chocolate in Bagiwata and some night with the nephrology or cardiology or cancer gida. Ako Manipur the investment am tawning am tarkalay. Aduga when su tawno ko am honarami atina. Audio issue am tawngani na kali. Aduga parliament the kasi ako na departmental committee in the Rise Sabada ko na am audio mo bani atina. Healthcare sector Manipur am phagadan aduga. RIMS Imphal gi oina hawbadagi post creation to hogdabana khudongcha dabalai adubu anauba wakhalon galonena thawai hakchang yauna honarabadi RIMS Imphal su AIMS amadagi hena fawa institute orakpa yai honababu leptrabadi RIMS Imphal gi matau AIMS na tamakpa yai hanasu Dr. Ahanthim Santana Fongdorake. All institute high tareko even the Nigrim Silong hai foundation ho chi hawbada matam the infrastructure foundation ikang di post creation RIMS की हमारी जब कोई post creation तो होगा बच्चे number of post creation तो होगा अब ये डायरेक्टली चौगो कोई नहीं तो नर्स मक्ता है रे 700 सेंक्शन नहीं तो रे और जी की बीबीनगर 600 एक्स्ट्रा तो रे अदमाइन तो nuclear medicine है रो कोई nuclear medicine लेते नहीं वाई पे इसके अंदर हम दाइडा कोई nuclear medicine लेती है तो other Gandham, the trauma medicine hiring color. Pull up at how would they get other accusation? She am advantage. How would they give them foundation? All in the answer, I don't know. My package am late. And the 45 department lay. No, I hectare. The Queen Yamtang Hiragan, surgical gastroenterology, nephrology. She can say, one perfect in the nuclear medicine, the Kalu me
अकोई द हेमेटोलॉजी ओंकोलॉजी मेडिकल ओंकोलॉजी सियां दलो बजाओ अदो मणिपुर की तौरी बसने एम्स की हेंदोग्रदी अकोई एम्स ममिंग थाद्र को रिम्स ने आइदुनो दे अकोई की होनबदो अदना हेमनग्रदी एम्स ना कोई दिगे पूगो लाकदनी आई तौरी आई एग्जांपल जिसु आइडिया दो अकोई ने कन चेमनी दा असी वी दे कोई ना दम लीड तौरी सी आइडिया ना दम लीड तौर नम अकोई की मणिपुर ने ना हजतो को रिमोइन तमला तक अना लाइंगी हिरम गमर लेना मतंग चुनाबा खुसु खुलाई सिंह थमदुना लमदम असिदसु अफब हेल्थ केयर सर्विस पंगन बाइबसी मिपुम खुदुमकी अपाम्बनी मियाम की अपाम्ब सिंह थबक तोंथोंगनबगीदमक ऑल इंडिया इंस्टीट्यूट ऑफ मेडिकल साइंसेस एम्स कुंबा ममिंग लेरबा इंस्टीट्यूट सिंगदा करी करम थौरांग सिंह पाखटलिबगे अमदी करम थौरांग सिंह लमदम असिदा फंगनबा करी थबक पाखटप याबगे हैबसी येंगसिनबगी तंगाई फदब लेरी एसकेटीवी न्यूज की दमक पौरम जरीबा खेत्रमयुम प्रेमचांद इम्फाल Chandel Assembly Constituency की हानगी MLA अमदी राज्य सभा की MP ओइरंबा बीडी वेरिंग की असिबा हक्चांग ओकपगी थौरम ngasi ayuk Chandel Naga People's Organization CNPO अमसुंग अनाल नागा तांगपी ANTA ना सिंधुना डिस्ट्रिक्ट असigi CSO सिंह याउना Chandel District Headquarter की जाफौ बाजार दा पांगथोक्रे बीडी वेरिंग थासी कुंतरेता दिल्ली की गंगाराम हॉस्पिटल दा मसागे अनाबा अमदगी लेखिदबनी महाकना लेखिदबदा Chandel AC की MLA SS ओलिशाउना लुपकयाना नुआइतबा फोंदोकनरगली महाकी थवा याउद्रबा हक्चांगना ngasi Imphal दगी महाकी पोकनफम चाकपी कारोंग तमना हनखिबदा पालिल दगी ना Chandel लंबी दा ताबा फुरुप सिंगना तोंगान तोंगान बा मफम दा लई परेंग अमदी नाट की ओइबा फी कुपीदुना इकाई खुमनबा उतके जाफौ बाजार यौबगा CNPO ANTA अमदी NSUC याउना अतै ट्राइब सिंह की प्रेसिडेंट सिंह अमदी नागा चीफ एसोसिएशन Chandel अमसुंग नागा वुमेन लीडर्स सिंगना लईकतुना ओपगी थौरम अमा पांगथोखी बीडी वेरिंग की लैरोन चनबगी थौरम महाकी पोकनफम चाकपी कारोंग ब्लॉक की थोरचाम विलेज ता पांगथोखी थौरम असिदा नागा होहो UNC अनसम नागा वुमेन्स मणिपुर ना चिंगबा लुकयागी मिहुत सिंह सरुक याखी Chandel AC की MLA लोइनना मणिपुर लेंगाक्ता मिनिस्टर ओइरंबता नतना राज्य सभा की मेंबर ओइरंबा वेटरन पॉलिटिशियन बीडी वेरिंगना थासी की तांग कुंतरेता लेखिदबदा मणिपुर एक्स MLA वेलफेयर एसोसिएशन ना अवाबा फोंदोक्रे एसोसिएशन असिगी ऑफिस ता पांगथोकिबा अवाबा फोंदोकपगी थौरम अदुदा सरुक याखिबा सिंगना बीडी वेरिंग ना महाकी पॉलिटिकल करियर दगी हेंदोक्तुना सकनाइरबा एजुकेशनिस्ट अमसुंग सोशल रिफॉर्मर अमनी हाइना सिंगथाखी मसिगी मथक्ता लमदम असिदा लैमिनरिबा फुरुप सिंह नुसी चानना हिंगमिननबा चोकथबा नाइदना होनरमखी महाकना लेखिदबा असि पॉलिटिक्स की लमदा मेंसिनबा ngamlaroidaba ahangba amani hairi थौरमदुदा सरुक याखिबा सिंगना मिनिट अनि तुमिना लेदुना इकाई खुमनबु उतखिबगा लोइनना लेखिद्रबगी मुंगे अवाबदसु सरुक याखी एसोसिएशन की फंदगी लुपा लिसिंग यांखई की सेल की तेंगबांगसु लेखिद्रबगी लोइनबी डॉक्टर CH समुरेंबी चनुदा पिरगनी हाइरे Regional Institute of Medical Sciences RIMS Imphal da outsource manpower service की दमक tender notification थोकपगी चिरोलमा social media platform सिंग याउना forum कयादा संदोरकली बासी असेंग बनते हाइना RIMS Imphal की माइकैदगी संदोरकली Medical Institute असigi माइकैदगी ngasi थादोरकिबा चिरोलमदा RIMS Imphal da outsource manpower service की दमक असिगुंबा tender notification issue तौखिबा लेते staff nurse यांखई मरी अमसुंग MTS post चामा कुंट्रा पुन्ना post चामा मरीफु मरी की recruitment की चिरोल थोखिबसु लेते RIMS Imphal की ओइन ऑफिशियल RIMS वेबसाइट नत्रगा गवर्नमेंट ई-मार्केटप्लेस GEM पोर्टल दा ऑफिशियल ओइना टेंडर नोटिफिकेशन सिंग थादोरकनी लोइनना गवर्नमेंट ऑफ इंडिया ना पीरिबा प्रोसेसर सिंगी मतुंगिना थबक तौगनी अरानबा चेरोल सिंग थोक्तुना मियामदा अरानबा पाउ संदोकलिबा सिंग लीगल की मतेंग लौदुना थबक लौखतकनी अरानबा सेमजिन छाजिनबा सिंग प्लेटफॉर्म कयादा संदोक्तुना मियामदा नमथाक तौरिबा असिदगी मियामना चेक्सिनबियु हाइरे स्टेट असगी ओइनसु मणिपुर प्लास्टिक पॉलिसी इंग्लिसिंग अनि कुनिथोय लेरी अदुबु पॉलिसी असि मपुंग फाहनबदा लेंगा खक्तन ngamloi मियामना मतेंग पांगसिनबा मथौ ताई हाइना
Forest, Environment and Climate Change ki Principal Secretary Arun Kumar Sinha na fongdokre. Ending Plastic Pollution Globally haiba wakhalonda Directorate of Environment and Climate Change na sinduna tha asigi haukibatang amadagi hoduna tha ama chupna World Environment Day English ani kunmanga palan tawrakpa adu ngasi loisinre. Imphal East ki konumangda laiba City Convention Center da pangthokiba thawrabaduda mahat ki Principal Secretary RK Dinesh PHED gi Secretary Hungyo Warsang amasung Environment and Climate Change ki Director Dr. Taurangmam Rajakumar Susarugyaki. Thoramaduda thoiba mithung lain oina sarugyaki ba Forest, Environment and Climate Change ki Principal Secretary Arun Kumar Sinha na fongdokibada chahi asigi oina World Environment Day gi piriba theme asi achamba nate aikhoi khudingmak na hakchina loduna thabak tawba tangai fade haibadu takli aikhoi na nukti gi seasonary ba plastic asina ising nungshit amasung chinjak ti yaukiba matamda aikhoi gi hakchang amasung akoi bagi fibam da chauna amang ba thokhali chahi da million ton kaya gi plastic puthokli ba sigi saruk ayamba ising gi saruk ta tinkrabadi maduda chauna ising mochilali state asigi oina su nambul turel yauna loktak pata tariba ising ichel singa sina putharakpa plastic na para sigi ising mochil hanbata chauna mateng pangli handakta ithai verage tagi khomgat kiba plastic singa duna aikoina plastic kaya yamna season nei haiba takchari bani khudong chadaba si kokhanaba nambul turel amasung Imphal turel gi ising sengdoknaba lupa crore kaya thadaduna thabak paikhatli adubu pumnamag asi lengak khaktana honabada mai pakloi miyam gi mateng changi haiki thoram gi manung chana poster competition ga loinana college amasung university gi mahiroi singna environmental management and conservation gi matangda 3D model exhibition su pangthoki self help group sing amasung college sing da su plastic bottle bank chani yen thokki ga loinana waste collection gi damak e-vehicle mangasu launch toki. In the last few months, we have taken serious action, whereas informed by the Secretary and PSCB that we have fined more than ₹1 lakh, and we have also seized more than 1 ton of single-use plastic. We are doing our bit, but I think we need a larger awareness among the people. If we are really willing to take a little bit of inconvenience, if we carry our own cotton bags, which we used to carry. It's not that we were doing that. Somehow for our own convenient, or maybe that it doesn't get affected by water. It's convenient, you don't carry from home and shopkeeper gives you. He can't give you a costlier material, so cheapest one, which is the plastic, he gives you. If we are willing to really get rid of this, so the inconvenience that we can have for ourselves, if we carry our own cotton bags, I think that will be really great help in dealing with this plastic pollution that we have. The water bottles, this is the biggest menace that we have today. We really need to create awareness at all levels. A little bit of help from each one of us, I think we can really get rid of this plastic pollution. Thabum mama chupna World Environment Day English singani kunmanga palan tawrakpagi ngasi pangthokiba loisinbagi thawramadugi mangoinana ayukta thangmai bangi thau ground dagi City Convention Center fauba paumi singyauna puna cyclist chahumna sarukyaduna cyclothon pangthoki paumi singyauna puna cyclist chahumna sarukyaduna cyclothon lamtharaduna Directorate of Environment and Climate Change ki Director Dr. Taurangbam Rajakumar na fongdokibada plastic ki polam singasi aikhoigi nungtigi thabak thawram kayada adumak seasonary adubu ningthina tasin khomjin duna loishindabana akoi bagi pibam da plastic asi tumkina bu khonabada chahi chahum chamri hena changna micro amasung nano plastic sing thorak duna miyoi bagi chinjak paring da yaw kiba amadi akoi bagi pibam da pollution thokhan duna kai ba kaya piri plastic pollution mapung fana thingbangam drabasu aikhoina sizinabagi chang hantharabadi plastic puthokpagi chang su yamna hantarakani haiki plastic se sinaraga aikoina masi arem ka phunjek pase masina yamna pollution thora ka da aikoida aruba yam awaba manage tobum de forum laksla khoida haidi plastic tumgi process am lying ka samagi chemical singsina degrade tora kana micro molecule macha macha thora ka da microplastic nanoplastic aikoin ubungam do plastic aduba kumthara ka da my chemical singsina atmosphere da paikala ka da aikoin nungsa sor hom da changsilakpa ising dai lega ising thapa yausilakpa sanga na sara ka da madu mai gi sanga gi sadong da yaukiba amadi nga do khoi mi cha ka da mai akhoi dum lakpa plastic si aduna masigi food chain system jing microplastic gi adumba awab lakanda akhoi gi cancer na bi habit akhoi da lakpa turen dan ta nala sing lang silakanda masin shock to khrakanda ising shaw sing hene magi intensified to helakpa hena wangkhal lakpa hari mam ji ye kana khoi na plastic sin ba hitlabani na mase khoi lepa je habani akhoi gi sin ba handra kanda akhoi na masing plastic se demand to dragadi akhoi na masi amuna akhoi na sin ba gi wakhal lo je leitragadi automatically sabasing thinking ne plastic sing
Social Impact and Cleanliness Organization Siko Plastic Khangabok Thobal District na lambi lamhang na chingbada chaiduna legba sizinaba loiraba plastic amasung atay polam sing khunbagi thabak chatharakpa numit chamani mapung farakpagi thoram ama ngasi Khangabok mayay lekay de leiba lailam thokpa mipun sangda pangthokre Siko Plastic na plastic khunbagi thabak asi hawkiba March 10 dagi hawkibani ngasi gi thoram aduda Khangabok ACG MLA Okram Surjakumar Thobal District Deputy Commissioner Hana Kamai Khangabok Part 2 GP की चेयरपर्सन M Gopira Mohan अमसुंग Khangabok Part 3 GP की चेयरपर्सन M Mohin न सरुक याखे MLA Surjakumar na haikibada hauzik hiram khuding da plastic ase sizinadaba yadabagi fibam ama laklibasi masidagi ahongba ama laknaba aikhoina hotna hauba tangai fade ahongba ama lakpada khongthang taplagasu isa isagi yumdagi haudorakla kanda ahongba tapna lakhanba ngamgani yumda plastic ki mahut sinba yaba kaya mamangai da sizinaramba posaksing ningsingduna sizinaba tangai fate haike akoi ku shopina cha matamda hujik se plastic bottle se koi sinareba koi ki tradition koi ki sakal lojata hana kujai da na kana glass steel glass se koi sinareba microplastic see everyday consumption lo yawo ni sing thapare yawo ni adagi koi sinare me plastic ki packet da chara ko yawo ne si me aji control tamna je monar sai tare adu macha no shop cha da an plastic sinare me adu siko na hogan je ba mapam garda na koi club organization to ra mathan ni siko shop to bonda finally glass maru ka wo ki steel glass maru ko ni me na le ra madu thibuga akoi the samsage si no haise DC Hana Kamaina Fondo Kibada, Ngasi Langak na single use plastic campaign Chatharingaida, Siko Nasu plastic free Oinabagi Tabak Paikalambasi, Asukimatik Nungaiba Fawi, Langak Nasu campaign as a Paikalakpada, Miam section Kuding Makna, Achobu Todang Lobi Uhainasu, Apil Tauke. On top of that, I appeal to the linguists to make the environment free from plastic. I would say government is challenging tax among single-use plastic hype by by the Department of Environment now. Aduna different activities say government should partly and I would like to appeal all of us. I say environment to make clean environment, healthy environment. Not only the government but praja mayamgi so responsibility or ye No Magiwaiba Legal Awareness Program ama Vishnupur District ki Moirang Yumkhaibam Laikai de Leiba Yumkhaiba Mandop Tangasi Pangthokre Manipur Legal Services Authority ki meeting makada Moirang Legal Aid Clinic District Legal Services Authority dalsa Vishnupur na sinduna pangthokpani Thoramadu da Moirang Apun Bamaira Paibi Imaluf Mampil gi President Konjengbam Padamapati Yagairel Moirangi Working President Konjengbam Mohan Chandra, Kumbi College ki Retired Principal Kumam Jugeshwar, Apun Manupiluf Anul Moirangi President Salam Manitona Sarugyake, Advocate Thingwaisam Sudirna Changes of Lifestyle of Indigenous Younger Generations, especially girls in Manipur, KG Moirang Kendra Apun Balup ki Advisor Konjengbam Nandana, Impact of Modernization of Women of and age challenges in the society amadi Advocate Hemchandrana differences between customary laws and written laws under the Indian Constitution Hiram Singh da wangang duna tongan ba mahisang sing dagi lakpa mahiroi sing amadi moirangi tongan ba CSO singi mihut singa puna khangminaki Konjengbam Padamapati na phongdokibada aikoi gi chatna lonchat fidget chaksa thabak subagi hainabi nat ki saktam singbu Kautoklaga, Atopa Lamgi Chatnabida Luplagadi, Aikogi Kunaya si, Tripurada, Tripuri Mutkibagum, no Madi Aikogi Kunai, Jatia Sisu Mutkibayai. Aduna Jackson Bamadi Ipa Ipu Sing na Thambiramba Liklam, Kaihandaba Tangai Fadaba Amalakli Haike. Village Health, Sanitation and Nutrition Day, VHSND na Gamari Lenana, Free Health Camp ama Khangabok Part 3 da Pangthokre, MSR LM gi meeting makada Khangabok Part 3 GP gi manung chenna, Lebak Village Level Federation VLF MERINA Health and Wellness Center HWC Khangabok Part 3 ga khusam naraduna, ngasi Village Health Sanitation and Nutrition Day VSSND ga Mari Lenana, no Magiwaiba Free Health Camp ama Khangabok Part 3 Makha Maning Laikai gi Community Hall da Pangthokre,
PRI CVO Convergence Project ki makada Khangabok Part 3 GP amadi local club singi matinga loinana pangthokiba free health camp asida medicine skin ortho amadi atai hiram kayagi matangda miyoi chama yankairom lemna layengki masiga loinana hidak langthak singsu yenthoki. Official Language Policy and its Implementation haiba hiramda Manipur University gi Official Language Cell na silaga nomagi oiba workshop ama ngasi pangthokre. University asigi court hall da pangthokpa workshop hodopagi thoram amada MU gi Vice Chancellor Professor N Lokendra, School of Human and Environmental Science ki Dean Professor S Jivan Kumar, MU gi Finance Officer in Charge Professor M Premjit amadi University asigi Department of Hindi gi Dr. CH Ingona sarukya ke. Workshop hodopagi thoramadu mari lenana Professor Naurem Lokendra na haikibada India da British ki loilam lengak matam sangna lenamba maramna leibak asigi culture da punsi mahing da wakhalon da amadi mahimasing da British ki achauba ithilama yauraga lakhi India na ningkha tamlaba matungda Constituent Assembly na Hindi lon asi Rajbhasa oina sakhanki madugi matung kum lising amachamapan humfu humdoida Rajbhasa ekasi pass tauki Makha tarakpada India lenga ki tongan ba office amadi department kayada Hindi lon na mahut sinba horaki Housing the Constitution gi chana kanglon makhada department khuding mak ke ayamba thabak thoram sing Hindi lon da pangthoknare Manipur University na Central University hek olaba matung Hindi lon gi masamareng tapna fandokpa horaki Housing the University asigi Academic Council amasung Executive Council gi wafam khuding mak Hindi lon da handokle loina na file subagi thabak sing da su Hindi lon da pangthokpa hore Haukiba chahi tara mangadagi kun faubagi manungda Hindi lon gi chanafam asi MU da leptana sandurakli haina lobo yai Central University olaba MU gi thabak thoram sing pangthokpada Hindi lon yauhanbagi tangai fadaba adumak lei masi pumnamak UGC na su yengshilibani haina Professor Lokendra na makhatana fongdoki After independence in 1949, the Constituent Assembly had adopted Hindi as the Rajbhasa. And in 1963, Rajbhasa Act इसको पास किया हुआ है और इसके बाद धीरे-धीरे भारत के पार्लियामेंट में और गवर्नमेंट ऑफ इंडिया के जो ऑफिस में काम करने में धीरे-धीरे इंग्लिश लैंग्वेज को हिंदी के साथ काम करना शुरू किया हुआ इसी तरह हमारा मणिपुर विश्वविद्यालय में भी सेंट्रल यूनिवर्सिटी होने के बाद राजभाषा प्रकोष्ठ ये स्थापित हुआ था और पिछले करीब 15-20 साल में धीरे-धीरे करके हिंदी राजभाषा प्रकोष्ठ के साथ हमारा यूनिवर्सिटी में इसका पॉपुलराइज करना शुरू किया Kangla Lanpung Chefonggi editor Oiramba Pathau Konung Sanatomba RK Sanatombana Leikidaba Chahi Kunthranithoi Subaga Mari Lenana Mahakna Ireibaki Thaudang Loramba Sing Ningsingbaga Oina Chahi Khudingi Pangthoktuna Lakpa RK Sanatomba Memorial Journalist Award 2025 ngasi Palace Compound da Leiba Kombire House ta Pangthokre Thoramadu da Leikidraba RK Sanatomba ge Pokpi Imasi Mangi Sija Brajakumar Sarma Masung Leihau Thabam Sarachandra na Sarugyaki Thoramasiga Mari Lenana Chahi asigi journalist sing da piba RK Sanatomba Memorial Journalist Award English ani kun manga poknafam pauche ge assistant feature editor Boni Thongamcha da khusinaki thoramasigi sarukamu oina Kangla Lanpung volume 13 lyric sufongki Thoramaduga mari lenana RK Sanatomba Memorial Trust ki chairman RK ni maina fongdo kibada trust asi leikidrabana Tona Tinaramba Amadi Imungi Miyoi Singna Semgat Piduna Leikidrabana Pamjaramba journalist Haibalam Masida Leiba Matik Charaba journalist Ama Khangatuna Lisingani Maridagi award asi piba horaki Handak Chahi asina kunithoirak suba journalist sing the piba award oiri haiki RK Sanatomba Memorial Trust and Ama Semjaraga Mana Pamjaramba journalist ki Iram Sidis the Pamjaram Budapena 2004 the Horaga say putting journalism on Kangalaga with Manapi Bagi season Chatarakoni and the Kisina Kunitoi Subani journalist fraternity the Gisiam Patana Pangiva editor Singna nomination to complete nomination Manga quality labor reporting series the Pangi and now visual Giani Adoga Tenki Ohum by the jury Mama Sanjagami Hungitimo Siamaga Madeda Moina can be the kind of award said in Pijabani.
JNIMSTA nursing officer in Puribi Leimapopom Ranjitabu National Florence Nightingale Award 2025 Fanglakpada Trend Nurses Association of India Manipur State Branch na Harautayamna Okre Uripo Kuman Timlekai de Leiba TNAI Manipur State Branch ke office the Pangtokpa Achamba Thauramamada TNAI Northeast Region ki National Vice President Professor T.H. Nandarani Manipur Nursing Council Lamphil Pat ki Registrar Dr. A. Jamunama the Medical Directorate Lamphil Pat ki Deputy Director Nursing T.H. Sunitana Maruiba Miyoi Oina Sarukyaki. Jahi Asige National Florence Nightingale Award 2025 Fanglaklabi Leima Popom Ranjitada Association Asigi Maikaidegi Harauba Nungaiba Fongdoki. Thauramga Mari Lenana TNAI Northeast Region ki National Vice President Professor T.H. Nandarani na Haikibada Nurse Amoina Mathau Ningtina Tauba Educational Clinical Amadi Community Section da Award Asigi the criteria Mapung Faraba Nurse Amani Haiduna Leima Popom Ranjitada National Florence Nightingale Award 2025 Sinarakpada Association Asigi Maikaidegi Harau Nungaiba Fongdok Poina Thauramasi Pangtokpani Haiki. Nursing profession gi oina ai isa gi activities quality nursing care piba matamda sahi khudingi oina India Nursing Council ga loinana Ministry of Health ka kusamnaraga akhoi gi thabak bada adagi magi activities magi performance education section clinical section community section adubu hantaki sahi gi oina JNIMS hospital dagi nursing officer oina laibiriba Leimapopom Ranjita si National Florence Nightingale Award 2025 ki khanbirae magi khalakpaga mari lainana akoina TNI Manipur State Branch na harau ban nungai ba encourage togbiba performance tugi matungina akoina ngasigi program felicitation program si pangthok sabani Hauzik Paugi Marak Thadna Ten Break Amatang Lominasi. More particular idea by Epsidane, school colonization, form emotions to tweet another chapters in Mamba scheme the way another season of the Queen charges in over funding at Mugane. He is hard on the way. Was get to innovative idea, startup product or prototype like the Innotech Facial Salon or Ski Hanoi in Shenmaniaduga, total cash price 1 lakh ne adu award my Mamasui Aurico. From July date 18 to date 24 for 3 days. Science and Technology Department Government of Manipur ni event as organized to one. Event to whatever mapam sina Manipur Science Center ta elpat tayo sargam lang. Innovative idea challenge na tayo exhibition stall hana so miyaw ko sida innovators students startup the existing business owners sila na magyaw bayay. Sina to events creative robot design spot painting competition science demonstration IPR workshop and magic show mayamam suyaw. So, this is the QR code scan online registration to be and last date of registration is July date 10 and for more info sige phone number call to Haksang Panatamgi Hairabadi, Iram the Masimakta de Leiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Amadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Haksang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Dasu Hogikti, Awang Bataki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabataki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Ako pamarol gidamag, Babina Hospital, Saziwa Gel Road, Kabay Soy Imphal Istaleng Sinbirau. Natraga, aikogi phone number 6909 390666 ta call to birau. Break itungda taramnok chari makata ba pau pizari. Naga Lal Holov NSCNU amasung NSCNR gi member anina Jeliangrong United Front JDUF ta changlakpada JDUF ki maikai digi thagat pafongdorok pagaloina na taramna okli hairi JDUF ke information amasung publicity gi secretary Louis Gangmai na thadorakiba cherolama gi matungina JDUF ta gi Thokraga NSCNU ge advisory member oikiba Ajwa Pame na amukhana JDUF ta yaurakle masigi mathakta NSCNR gi second lieutenant Matthew Kin Kamaisu JDUF ta yaurakle makhoi anina wakhal ta na lupasida changlakpa haibasi Jeliangrong miyamgi aningba amasung apamba adu masak khangbani haina lawi makhoi na hana chatluba lambi da thengnarakhiba awaba amadi nungaitaba sing adu wakhal taraktuna JDUF ta changlakpa asina Jeliangrong community gi damak punna thabak tawminabada hena pangal haplagani haire
British Association of Urological Surgeons na sinduna haukiba June 13 19 fauba England United Kingdom gi Manchester Central Convention Complex ta pangthokpa British Association of Urological Surgeons BAUS 2025 ta Regional Institute of Medical Sciences Imphal gi Department of Urology ke Associate Professor Dr. Khumukcham Somarendra bu Faculty Speaker oina sarukyaru BAUS ki President ta Urological Society of India ki President Honorary Secretary amadi atai India ki tongan mafam singdagi sarukyanaba Barton Torakhiba India ki faculty mapan gi manungda mahaksu faculty speaker oina ba hairakibani hairi Thoramaduda mahakna is TURP becoming obsolete in the era of advanced lasers and MISTs haibasida wanganki mahaki wafamadu michum ahal oiraba mioi singi yamna toina thokanba prostate enlargement ki anoba surgical treatment ga mari lenana wanganki bani Associate Professor Dr. Khumukcham Somarendrana United Kingdom da malem gi tongan hospital singdagi urological surgeon sing chahi khudingi pangthokpa yamna lemchitingai oiba thauramamada Manipur gi amadi RIMS ki Department of Urology dagi Barton Toraktuna sarukya ki basi chauthok ningai amani hairi Lamdamasigi senglaba laifam ama oiriba Govindaji Temple ki chingkhai thangba saruki mafam amada khanghaudana ifut ama faurakpadagi temple asigi leiriba amaibi singna haunabi matung inna sanalupa konchan yaichan duna laigi oiba laithau pangthokre hairiba thoramaduga mari lenana Manipur pandit loisangi pandit ngarianbam khombana haikibada hairiba ifut asi kang hauba numitagi hauna thokpa haurakibani mafam asida mamangi Krishna Jarma numitasu ifut thoklakiba laikre asumna konungda natraga kanglada ising faugalakpa asi leibaki afaba oigande maram asina laithau sing asi pangthokpani amadi makhatana lakliba thangje numita temple asida leiriba pakhangba pukrida khayom sulakani haiki masida natana ngallingai matamdagi hauna konung kayat yatuna sokpa yaba amasung yadaba changadaba changoidaba lairam tilam khudingmak khaidoktuna thamlambani adubu development ki mingda mafam asida thabak suram liba singna leiriba pandit loishangi pandit singi wata khidaba amadi leiriba pandit sing asida development pamdaba oina ukiba thodok singbu nungaitaba phongdoki amadi matung tarakpa matamda development ki thabak paikhalakpada laigi oiba laifam sing puwari ga sagona mafam sing neinaduna thabak tawshinba yaba amasung yadaba sing adu hana khangdok haningba ya pamba su phongdoki masiga loina na ngasi mak chanariba gate asibuna semdana thamlaga maram chadana temple asida thamliba gate ani asi mityeng fam nungairabasu kanabada semgat chagatau saruk tawbiganu haiba wafam sing su phongdoki konungda natraga kanglada ising kapase thoramje sumain torpose leibaki oina afaba oigande si maron kaya marble thagre mojab thagre granite pau thagrabani madudagi mu keystone sina company sina laaga honorable cm gi mieng makhada si development gi mingda sagalako matam sida aikhoina hek khangjaba thengnajarakpada Sibaudi Tiangviganune, Sibaudi Shobiganune, Hibam Humsingse. Madam the Ikogi Wiki 1903 Dagina, 1909, Damasida Sangara Comatamda, Sikonung Kayat Logimo from never. Like Hongi Timpongi, Sinakai Levakadowa, Kakong Laikong Morongong, Kong Sindugi Maramda, Sigi, Kanosita Kai Shui, Taken Kong, I didn't Kadawa delay. Si Shopigano, Copigno, Harimotunda, Pandit Loshangse, Onoko Mawongi, Mida, Mon development, Hinataba, Akogi, Sakol, and Indabi Polo in Uzu Uki. Amadumaki, Panindabani Adubu, Laxaning Pointi, Sigi, development Torokomatamda, Konungi Kayat, Natraga, Laigi, Lairangi Tilamgi, Masi, Ritual, Canosi, Sungo Yaki. Politically, Tawiraka Matamda, development Amatawiraka Matamda, Mase historical background, Amadi ritual, Masigi background, Kradi, I Naina Hanjaninge, Haba Potuma Tamanjaninge. Wakhalon Manaba Apunba Wama Kangleipaka, All Manipur Recognized Private School Welfare Association ga, Lisingani Kunmarida Yanakibagi Matungina, Tongan School Singda, Chingsubam Akabagi Photo Sing Sinakre. Mahiro Singda Maitai Mayek Hena Kanghanduna, Chaukat Hanaba, Pandamda, Wamana Paikalak Liba Kongtanga Sigamari Linana, Ngasi, SI Arena of Learning School, Mangoljau English School, Top Awang Leka Emasung, Northeastern English School Moirang Kampuda, Chingsubam Akabagi Photo Amamam Kusinaki. Lamdam masida maitai mayek chawkhat hanaba khonabada chingsubam akabana laukiba thaudang lon mayek inat lining amadi chimi tammi ga punba saktam sagat nabo khonabada khongjang kaya sangsin khibaga loinana kaisum sangda kaya rak leiraki
Mahiroisingna master gi thak fawba maitai mayek tamba fangliba asi luchingba si gi hona jamanani haibadu mahiroisingda ningthina khanghanaba honabani hairi. Universal Friendship Organization UFO gi Masaloishang Sajjal Academy Huyen Lalong Sindam Sanglenama Nambol AC gi manung de leiriba Kabuak Ching Kunauda Hangdokpagi Thoram ama UFO na Sinduna ngasi pangthokre thoram aduda Nambol AC gi MLA Thaunauzan Basanta Kumar gi PRO Nongthombam Chingkhai Mangang The Model Club Kabuak Ching gi President Khaba Mangang Rameshwar Sanabam na sarugyaki thoram aduda sarugyaki ba miyam na chaklen chaminaraba matung UFO hongdok pirakpa luchingba RK Sanahal gi mafamda salute Piduna ikai khumna buutki tungda ibudau pakhangba yekpa firal paihanduna nauna saba sajjal academy huyen lalong sindam sanglenadu sangaki UFO gi secretary general Yumlembam Mairabana phongdokhibada UFO na hauzik fawada Manipur gi manung amasung mapalda ngasi hangdokliba sajjal academy huyen lalong sindam sanglenasi chani humfu henkre asigumba UFO hangdokliba masaloishang sanglen sing asida haurakliba tungi yumbi oigadoriba nahasingbu thaksi khasi amadi chana lonchat mangsilaklaba nat tamduna maitai khunai gi ipa ipu singi matik mayai sing takpi tambinaba mafamni maramasina makata na masaloishang kayasu hangdokhigani haike hauzik amuk sanabagi pauda All Manipur Football Association Amphana Sinduna April 13 Chatharakliba Anirak Suba Premier League 2025-26 ke ngasi sanakhiba tongan league match singda SSU Singzamayamadi ni Sathangmai Mai Pakre Sai Kababu Macha Memorial Trust na sponsor tawraga Manipur ge tongan ba football club tarani pana group ani da sarukyaduna Imphal West Langjing Achoba turf ground chathariba league asigi ngasi ahanba ground gi futeret suba league match ta SSU Singzamaina ang Thai FC bu Panjal ahumani da maithiba piki ani suba ground ge sanakhiba humfunipan suba league match tana Nisa Thangmai banna DM Rao awang sekmai bu yamna lakchana Panjal taruk amada thoike chathariba league asigi makhataba match singoina hayeng numit yung bumatung pungkhai chatpada KIYC Khetri awang lekai amadi United Chandel FC ga ahanba ground sanagani ani suba ground na YSWA Utlaw amadi Asufi Football Academy mau anina nungthilpung ahum tabada sanagani Uchathol Pioneer Club Jiribam na sinduna club asigi sanabungda chatharakiba first 6A side football tournament 2025 ngasi sanakiba match singda SRC ke Kadamtala Titan United amasung YSC Aglapur team sing mai pakre team tara taruk na sarukyaduna tha asigi tangkun mangadagi satharakiba football tournament 2025 asigi ngasi sanakiba preliminary group league round gi ahanma match ta SRC ke Kadamtala na Gaming Star bu Panjal ahum sinoda maithiba PK ani suba match ta na Titan United na JMYC bu Panjal ama sinoda maithiba PK amadi ahum suba match ta na YSC Aglapur na UPCA Uchathol bu Panjal mari sinoda thoike Ngasigi match aduda Aziz Haider KH Nilakambal amadi M Basantana referee 1 2 amadi reserve referee sing oike hayengi match sing da Oriental Club A amasung Kasimpur FC Young Star FC amasung Oriental B amadi MSUC amasung Kraidana lamba tawnaragani Kakching District Yogasana Sports Association na sinduna mamang tha me gitang amadagi hauduna ngasi fawba tha ama chupna Kakching mayai lekai multipurpose hall da chatharakiba yoga gi matang da miyam da takpi tambi bagi thoram ngashi loisinkre training asigi matang da Kakching District Yogasana Sports Association gi secretary Naurem Eken na phongdokibada yoga si haujikti Ministry of Youth Affairs and Sports amadi Ministry of Ayush pun sinduna competitive sports amoina sakhang birakpadagi Kakching District Yogasana Sports Association na Haugalakliba angang singbo masana asida puraktuna Olympic level fawba yobu ngamnaba association asi semkibani ekena makataraduna association asina district asigi tongan mafam singda chatuna yoga gi training leptuna pikigani haike hauzigaroi bada maru oiba pausing amuka hana pizari Churachandpur gi Mongjang Khunda UKNA gi ambusta KNO KNA gi Deputy Commander in Chief yauna miyoi ahum sire haidorak pamaruna panbadagi nupi amasu lekhitre Manipur gi rang loishinaba pandamda kokomi amuko amadi Fox Kepun mamihut kangru ga Home Ministry gi official singa tangkak anirak thokna ngasi New Delhi da wari sanakre
Kakching District ki Palel Lauren da Laumi Sing na Laurang Suringay da Chinglom da ginong may kapthorakre Laumi Sing ni Paina Rure Hairi. Amasung Manipur gi irang asigi warosin na mapurak na mahonabagi mahutta amaga hunaduna laydaga irang asi loisin mangamnagadra haina Maheswar Thongnawjam na hanaki. Matang asida bulletin asi loisinjere Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malem gi oiba i pau singi damak SKTV news pumiding taduna leibiu pumnamakpu amuka hana khurumjeri.